ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯝꯂꯤꯕ ꯀꯪꯂꯩꯆꯥ ꯄꯨꯝꯅꯃꯛꯄꯨ ꯀꯪꯂꯩꯄꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯏꯪ ꯀꯨꯝꯖꯥ 2002 ꯃꯦꯒꯤ 3ꯗ ꯊꯣꯛꯈꯤꯕ ꯃꯩꯇꯩ ꯀꯨꯀꯤꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯀꯤꯅ ꯃꯩꯇꯩꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯅꯤꯈꯛ ꯑꯩꯍꯥꯛꯅ ꯁꯦꯝꯖꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯅꯤ ꯑꯁꯦ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯔꯝ ꯈꯔ ꯂꯩꯕꯗꯒꯤ ꯚꯤꯗꯤꯑꯣ ꯑꯅꯤꯁꯦ ꯑꯩꯍꯥꯛꯅ ꯂꯧꯊꯣꯛꯆꯈꯤ꯫ ꯇꯩꯒꯨꯝꯕꯁꯨꯡ ꯚꯤꯗꯤꯑꯣ ꯑꯅꯤ ꯑꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯥꯡꯍꯟꯕ ꯌꯥꯗꯕ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯀꯌꯥꯅ ꯍꯌꯦꯡ ꯈꯪꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯈꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯁꯦꯝꯖꯔꯒ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ꯫ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯦ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯩ ꯍꯨꯔꯥꯝꯕ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯤꯅꯦꯍꯦ ꯍꯥꯏꯕꯗ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯅꯥꯄꯤ ꯄꯛꯄ꯭ꯔꯥ ꯌꯦꯡꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯂꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯉꯥꯡꯗꯒꯤꯅ ꯑꯍꯟ ꯐꯥꯎꯕ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯩꯇꯩꯅ STD ꯂꯤꯁꯇ ꯆꯟꯅꯅꯕ ꯍꯣꯠꯅꯔꯛꯄ, NRC ꯆꯟꯅꯅꯕ ꯍꯣꯠꯅꯔꯛꯄ, ILPꯕꯨ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯇꯣꯞ ꯃꯤꯔꯥꯟꯁꯤꯡ ꯈꯟꯗꯣꯛꯇꯨꯅ ꯃꯔꯝꯗ ꯊꯥꯈꯤꯅꯕ ꯍꯣꯠꯅꯕ, ꯀꯨꯀꯤꯅ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯄꯨ ꯃꯅꯤꯡ ꯇꯝꯅ ꯁꯤꯖꯤꯟꯅꯒꯦ ꯌꯥꯗꯕ, ꯆꯤꯡꯃꯥꯏ ꯀꯌꯥꯕꯨ ꯀꯣꯛꯊꯣꯛꯇꯨꯅ ꯃꯅꯤꯡ ꯇꯝꯅ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯗꯨꯅ ꯁꯦꯄꯔꯦꯠ ꯄꯥꯝꯕꯇ ꯅꯠꯇꯅ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔ ꯃꯅꯤꯡ ꯇꯝꯅ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯌꯥꯗꯕꯗꯒꯤ ꯃꯐꯤ ꯁꯦꯒꯥꯏꯕꯒꯨꯝ ꯀꯨꯀꯤꯁꯤꯡꯅ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯠꯅꯕꯤ ꯑꯁꯤꯗꯤ ꯆꯤꯡꯅꯨꯡꯗ ꯃꯥꯅꯨꯡꯗ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯇꯅ ꯊꯨꯡꯗꯅ ꯁꯨꯔꯨꯡ ꯋꯥꯔꯨꯡꯗ ꯄꯨꯡꯂꯩꯗ ꯂꯩꯕ ꯄꯨꯡꯆꯠꯇ ꯆꯠꯄ ꯇꯧꯅꯤꯡꯕꯗ ꯄꯪꯇꯧ ꯇꯧꯕ ꯁꯥ ꯉꯥꯒꯨꯝꯕꯒꯤ ꯂꯤꯆꯠꯅꯤ ꯍꯥꯏꯅꯤꯡꯉꯤ꯫ ꯀꯨꯀꯤꯅ ꯏꯐꯣꯡ ꯐꯣꯡꯅ ꯃꯤꯃꯥꯡꯗ ꯇꯧꯔꯛꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗු ꯇꯥꯡꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯎꯠꯆꯔꯛꯀꯦ꯫ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯎꯠꯆꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯁꯦꯎꯐꯝ ꯑꯣꯏꯈꯤꯕ ꯑꯣꯄꯟ ꯖꯤꯝꯒꯤ ꯃꯩ ꯊꯥꯈꯤꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯅꯝꯍꯧꯕ ꯀ꯭ꯂꯤꯞꯅꯤ꯫ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯨꯛ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯛꯇꯨꯅ ꯐꯪꯁꯟ ꯇꯧꯒꯗꯕ ꯃꯐꯝ ꯑꯗꯨꯅꯤ꯫ ꯆꯤꯡꯃꯤ ꯐꯨꯔꯨꯞ ꯑꯃꯠꯇꯅ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯄ꯭ꯔꯥ ꯍꯥꯏꯅ ꯅꯥꯟꯗꯨꯅ ꯌꯦꯡꯗ꯭ꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯀꯤꯅ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯄ꯭ꯔꯥ ꯍꯥꯏꯅ ꯅꯥꯟꯗꯨꯅ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯋꯥꯍꯩ ꯑꯁꯤꯃꯛꯇꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯃꯛꯇꯅ ꯍꯨꯔꯥꯟꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯇꯥꯛꯆꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯀꯨꯀꯤꯁꯤꯡ ꯑꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯅ ꯌꯥꯝꯅ ꯍꯩꯕ ꯂꯩꯔꯦ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤꯒꯤ ꯑꯥꯔꯊꯁꯤ ꯀꯔꯤꯅꯣ ꯃꯈꯣꯏ ꯈꯪꯗꯕꯒꯨꯝ ꯇꯧꯔꯦ꯫ ꯆꯍꯤ 200-300 ꯐꯥꯎꯕ ꯁꯨꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯂꯤꯕ ꯀꯨꯀꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅꯤ ꯍꯥꯏꯖꯔꯤꯕꯁꯦ ꯃꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ꯫ ꯆꯍꯤ 200-300 ꯂꯩꯔꯕꯗꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯜꯂꯤ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯁꯪꯕꯤꯙꯥꯟꯗ ꯌꯥꯎꯕꯒꯦ? ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯗꯤꯜꯂꯤꯗ ꯆꯠꯇꯨꯅ ꯆꯍꯤ 200-300 ꯁꯨꯅ ꯂꯩꯔꯕꯗꯤ ꯗꯤꯜꯂꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯆꯠꯅꯕꯤ ꯀꯌꯥꯁꯤꯡ ꯑꯁꯦ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯀꯥꯡꯕꯨ ꯑꯁꯤꯗꯒꯤ ꯍꯧꯗꯣꯔꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯠꯅꯕꯤ ꯑꯁꯦ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯑꯣꯏꯅ ꯀꯨꯀꯤ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯣꯏꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯤꯅꯨꯡꯁꯤ ꯎꯠꯂꯒꯨꯝꯁꯤ, ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯁꯤ꯫ ꯇꯥꯕꯤꯌꯨ ꯃꯌꯥꯝ, ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯆꯦꯠ ꯑꯁꯦ ꯑꯩꯈꯣꯏ BJPꯒꯤꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯇꯣꯂꯔꯦꯠ ꯇꯧꯔꯣꯏ꯫ ꯑꯗꯣ ꯑꯦꯛꯁꯟ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ꯫ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 19, 2023 ꯑꯦꯛꯁꯟ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯃꯛꯇꯗꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯑꯣꯐꯤꯁ ꯃꯩ ꯆꯥꯛꯈꯤꯕ꯫ ꯇꯥꯕꯗꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯄꯦꯜꯂꯕ ꯑꯦꯛꯁꯟ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯃꯤꯌꯥꯝ ꯍꯨꯞꯅ ꯊꯤꯔꯨꯕꯗ, ꯃꯤꯌꯥꯝ ꯍꯨꯞꯅ ꯌꯦꯡꯂꯨꯕꯗꯗꯤ ꯊꯤꯕ ꯐꯪꯅꯈꯤꯗꯦ, ꯀꯣꯛ ꯉꯥꯎꯅꯈꯤ꯫ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 19, 2023 ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯏꯔꯥꯡ ꯑꯁꯦ ꯌꯥꯝꯅ ꯄꯥꯊꯔꯛꯈꯤ꯫ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯂꯝꯖꯥꯎꯗ ꯊꯣꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯝꯕ ꯀꯨꯀꯤ ꯃꯆꯥꯁꯤꯡ ꯌꯥꯝꯅ ꯃꯁꯤꯡ ꯍꯟꯊꯔꯛꯇꯨꯅ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯀꯃꯥꯟꯗꯣ ꯃꯌꯥꯝꯅ ꯄꯩꯁꯜꯂꯝꯕ ꯎꯖꯥꯎ ꯅꯨꯡꯖꯥꯎ ꯎꯇꯨꯞ ꯋꯥꯇꯨꯞ ꯐꯩꯖꯤꯟꯗꯨꯅ ꯂꯝꯕꯤ ꯊꯤꯡꯂꯝꯕ ꯄꯨꯝꯅꯃꯛ ꯁꯦꯡꯇꯣꯛ ꯁꯦꯡꯖꯤꯟ ꯇꯧꯗꯨꯅ ꯅꯣꯔꯃꯦꯂꯤ ꯂꯝꯕꯤ ꯆꯠꯄ ꯌꯥꯍꯟꯈꯤ꯫ ꯃꯤꯌꯥꯝꯅ ꯆꯨꯝꯅ ꯌꯦꯡꯕꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯃꯥꯜꯂꯕꯁꯨ ꯀꯨꯀꯤꯁꯤꯡꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯤꯕꯗꯤ ꯑꯇꯣꯞꯄ ꯑꯃꯅꯤ꯫ ꯃꯁꯤꯗꯤ ꯀꯅꯥꯅꯁꯨ ꯎꯕ ꯐꯪꯈꯤꯗꯦ꯫ ꯆꯤꯡꯗ ꯂꯩꯔꯤꯕ ꯆꯤꯡꯃꯤꯁꯤꯡꯕꯨ ꯄꯨꯟꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯆꯧꯕ ꯈꯣꯡꯖꯪ ꯑꯃ, ꯈꯣꯡꯊꯥꯡ ꯑꯃ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯄꯥꯔꯥ ꯇꯝꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯑꯃꯈꯛ ꯃꯈꯣꯏ ꯂꯧꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯀꯨꯀꯤ ꯁꯩꯗꯥꯡꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯈꯣꯡꯊꯥꯡ ꯊꯥꯡꯖꯤꯜꯂꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯈꯟꯅꯔꯨꯕ ꯅꯩꯅꯔꯨꯕ ꯇꯧꯈꯤꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯥꯛꯀꯗꯧꯔꯤꯕ 100ꯔꯛ ꯁꯨꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯟ ꯀꯤ ꯕꯥꯠꯀꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯈꯤ꯫ ꯑꯦꯄ꯭ꯔꯤꯜ 30, 2023 ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯃꯟ ꯀꯤ ꯕꯥꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯃꯛꯇ ꯃꯄꯥꯟꯗꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯌꯥꯎꯅ ꯔꯦꯗꯤꯑꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯇꯥꯃꯤꯟꯅꯈꯤ꯫ ꯏꯟꯇꯦꯂꯤꯖꯦꯟ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯊꯣꯛꯂꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗꯗꯤ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯕꯒꯤ ꯋꯥꯐꯝꯗꯤ ꯏꯔꯩ ꯂꯩꯇꯅ ꯏꯔꯥꯡ ꯑꯃꯗ ꯅꯤꯁꯥ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤ꯫ ꯃꯦ ꯗꯦ 2023 ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯃꯩꯇꯩ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯌꯨꯝꯗ ꯂꯥꯠꯆꯔꯤꯕ ꯂꯥꯏꯁꯪꯕꯨ ꯊꯨꯒꯥꯏꯈꯤꯕ, ꯂꯣꯏꯅꯅ ꯃꯩꯇꯩꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟꯕꯨ ꯈꯣꯡꯄꯥꯛꯅ ꯅꯦꯠꯇꯨꯅ ꯊꯨꯗꯦꯛꯈꯤꯕ ꯑꯍꯥꯟꯕꯒꯤ ꯁꯌꯧꯐꯝꯗꯣ ꯅꯨꯃꯤꯠ ꯑꯁꯤꯅꯤ꯫ ꯃꯌꯨꯝꯗ ꯃꯁꯥꯒꯤ ꯍꯤꯡꯒꯣꯜꯗ ꯂꯥꯠꯆꯔꯤꯕ ꯂꯥꯏ ꯐꯥꯎꯕ ꯂꯥꯠꯄ ꯌꯥꯔꯣꯏ, ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟ ꯐꯥꯎꯕ ꯌꯨꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯈꯤ꯫ ꯂꯣꯏꯅꯅ ꯄꯟꯕ ꯌꯥꯕꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯔꯤꯕ ꯈꯨꯟꯗꯥꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯀꯤꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯐꯥꯎꯕ, ꯊꯥꯕꯜ ꯆꯣꯡꯕ ꯐꯥꯎꯕ
ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯈꯨꯗꯤꯡꯃꯛ ꯀꯨꯀꯤꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯇꯧꯏ ꯍꯥꯏꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯊꯤꯖꯤꯜꯂꯨꯕ ꯍꯨꯝꯖꯤꯜꯂꯨꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯇꯧꯔꯨꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯗꯤ ꯀꯨꯀꯤꯅ ꯍꯥꯏꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤꯗ ꯑꯣꯠꯄꯤꯔꯦ ꯍꯥꯏꯔꯤꯕꯁꯤ ꯃꯥꯏꯅꯣꯔꯤꯇꯤꯁꯤ ꯃꯩꯇꯩꯔꯥ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯔꯥ ꯑꯣꯠꯄꯤꯔꯤꯕꯁꯤ ꯀꯅꯥꯗꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯪꯐꯝ ꯊꯣꯛꯄ ꯋꯥꯍꯪꯅꯤ 2 May 2023 ꯅꯨꯃꯤꯠ ꯑꯁꯦ ꯏꯟꯇꯦꯂꯤꯖꯦꯟ ꯌꯥꯝꯅ ꯐꯕ ꯁꯔꯀꯥꯔ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯗꯨꯅ May 3ꯒꯤ ꯊꯧꯗꯣꯛ ꯊꯣꯛꯀꯗꯧꯔꯤꯕꯁꯦ ꯊꯣꯟꯗꯕ ꯌꯥꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯊꯧꯗꯥꯡ ꯇꯧꯗꯅ ꯁꯨꯝꯅꯈꯛꯀꯤ ꯒꯥꯔꯤ ꯑꯃꯈꯛ ꯂꯣꯟꯆ ꯇꯧꯔꯒ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯈꯟꯗꯣꯛꯄꯒꯤ ꯋꯥꯐꯝ ꯑꯣꯏꯅ ꯊꯝꯈꯤ May 3, 2023 ꯂꯥꯛꯂꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯇ ꯂꯩꯍꯧꯔꯒꯗꯕ ꯑꯃꯝꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇ꯭ꯔꯥꯏꯕꯦꯜ ꯁꯣꯂꯤꯗꯔꯤꯇꯤ ꯔꯦꯂꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯈꯣꯡꯆꯠ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯌꯥꯝꯕꯗ ꯆꯠꯈꯤ ꯇꯃꯦꯡꯂꯣꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯦꯅꯥꯄꯇꯤꯗ ꯆꯥꯟꯗꯦꯜꯗ ꯎꯔꯈꯨꯜꯗ ꯀꯥꯡꯄꯣꯛꯄꯤꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯔꯦꯂꯤ ꯑꯗꯣ ꯆꯠꯈꯤ ꯆꯠꯈꯤꯕ ꯔꯦꯂꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯁꯨꯞꯅꯈꯛꯀꯤ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯅꯠꯇꯅ ꯀꯔꯤꯒꯤꯗꯃꯛꯇ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯄꯟꯖꯔꯛꯀꯦ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯏꯔꯥꯡ ꯁꯥꯒꯠꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕ ꯀꯌꯥꯕꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯦꯞꯍꯟꯈꯤ ꯂꯣꯏꯅꯅ ꯀꯅꯥ ꯊꯦꯡꯅꯈꯤꯕ ꯀꯔꯝꯕ ꯋꯥꯔꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯋꯥꯔ ꯒꯦꯠ ꯑꯃ ꯃꯩ ꯊꯥꯔꯦ ꯍꯥꯏꯗꯨꯅ ꯆꯥꯔꯖ ꯇꯧꯗꯨꯅ ꯏꯔꯥꯡ ꯑꯗꯣ ꯁꯥꯒꯠꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔ ꯒꯦꯠꯅꯤ ꯍꯥꯏꯖꯔꯤꯕ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯗꯣ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯄꯤꯖꯔꯛꯀꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯠꯆꯔꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯒꯦꯠ ꯑꯁꯤꯅꯤ ꯃꯩ ꯆꯥꯛꯂꯤꯕ ꯒꯦꯠ ꯑꯁꯤꯅꯤ ꯋꯥꯔ ꯒꯦꯠ ꯍꯥꯏꯔꯤꯕꯁꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔ ꯒꯦꯠ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯅꯥ ꯁꯣꯛꯅꯈꯤꯕ ꯋꯥꯔꯅꯣ ꯍꯥꯏꯕꯗꯨꯁꯨ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯊꯝꯖꯩ ꯅꯨꯄꯤ ꯌꯥꯎꯅ ꯀꯨꯀꯤ ꯃꯆꯥ 7-9ꯅ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯁꯤ ꯆꯥꯛꯅꯅꯕ ꯁꯤꯡ ꯌꯥꯡꯂꯤꯕꯁꯦ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯎꯕ ꯐꯪꯕꯤꯔꯒꯅꯤ ꯌꯦꯡꯉꯣꯁꯦ ꯐ꯭ꯔꯤ ꯄꯤꯁ ꯔꯦꯂꯤꯅꯦ ꯍꯥꯏꯕꯗꯨꯅꯦ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯘꯥꯠ ꯇꯧꯔꯒ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯑꯦ ꯏꯔꯥꯡ ꯍꯧꯍꯜꯂꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯕ ꯉꯝꯅꯗ꯭ꯔꯦ ꯑꯍꯟ ꯅꯨꯄꯤ ꯑꯉꯥꯡ ꯅꯨꯄꯤ ꯂꯣꯏ ꯆꯦꯟꯊꯣꯛꯅꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗꯒꯤ ꯍꯥꯏꯒꯠꯂꯛꯄꯁꯤꯡꯁꯦ ꯄꯨꯂꯤꯁꯅꯁꯨ ꯀꯩꯝꯇ ꯉꯝꯗ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗꯒꯤ ꯍꯥꯏꯒꯠꯂꯛꯄ ꯑꯩꯉꯣꯟꯗ ꯌꯨꯝ ꯁꯤꯗꯣꯛꯑꯒ ꯐꯥꯔꯃꯥꯁꯤ ꯀꯩꯀꯥ ꯂꯣꯏꯅ ꯗꯨꯀꯥꯟ ꯊꯨꯒꯥꯏꯔꯝꯃꯒ ꯃꯩ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯕꯒꯤꯅꯦ ꯂꯩꯔꯤ ꯑꯥꯗ ꯃꯣꯏ ꯍꯧꯖꯤꯛ ꯂꯣꯏ ꯂꯩꯔꯦ ꯁꯤꯗ ꯌꯦꯡꯕꯤꯌꯣ ꯑꯁꯤꯗꯁꯨ ꯄꯨꯂꯤꯁꯀ ꯃꯨꯛꯅꯔꯤ ꯑꯩꯈꯣꯏꯗꯤ ꯆꯪꯍꯟꯕ ꯌꯥꯗ꯭ꯔꯦ ꯊꯤꯡꯗꯅ ꯑꯩꯈꯣꯏꯅ ꯆꯪꯕꯗꯤ ꯌꯥꯗ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯑꯁꯣꯝ ꯃꯅꯤꯡ ꯃꯥꯏꯀꯩꯗꯁꯨ ꯂꯧꯕꯨꯛ ꯂꯣꯝꯗꯒꯤ ꯐꯥꯎꯔꯒ ꯃꯌꯥꯝ ꯑꯃ ꯆꯪꯉꯦ ꯌꯨꯝꯁꯨ ꯃꯩ ꯊꯥꯕꯤꯔꯦ ꯁꯤꯗ ꯎꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯉꯥꯛꯂꯣꯝꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯃꯇꯪꯁꯨ ꯊꯝꯖꯔꯝꯒꯦ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯃꯇꯝ ꯐꯪꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯣꯛꯍꯟꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯊꯣꯛꯍꯟꯗꯨꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯩꯕꯁꯦ ꯃꯁꯤꯗꯤ ꯂꯩꯉꯥꯛ ꯑꯃ ꯄꯥꯟꯗ꯭ꯔꯕ ꯃꯄꯨ ꯑꯃ ꯂꯩꯇ꯭ꯔꯕ ꯐꯦꯂꯔ ꯒꯣꯔꯃꯦꯟꯅꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯔꯣꯏ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯋꯥꯔꯤꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕꯅꯤ ꯑꯩꯅ ꯑꯃꯨꯛ ꯄꯜꯂꯨꯗ꯭ꯔꯕꯁꯨ ꯐꯔꯦ ꯃꯁꯤꯅ ꯂꯩꯉꯥꯛꯀꯤ ꯋꯥꯔꯤꯅꯤ ꯂꯩꯉꯥꯛꯅ ꯂꯩꯉꯥꯛ ꯑꯣꯏꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯖꯒꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯂꯒꯅꯤ ꯋꯥꯔ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤꯅ ꯑꯣꯏꯗꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯃꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯈꯣꯏꯗꯗꯤ ꯑꯅꯧꯕꯁꯨ ꯅꯠꯇꯦ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯁꯤꯃꯛꯅꯅꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯕꯨ ꯀꯌꯥꯔ ꯍꯟꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯀꯨꯀꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯒꯦꯠ ꯀꯥꯏꯅ ꯊꯣꯔꯛꯂꯤꯕꯁꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯁꯤꯁꯨ ꯍꯪꯈꯤꯒꯅꯤ ꯀꯨꯀꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯒꯦꯠ ꯍꯥꯏꯗꯨꯅ ꯂꯥꯠꯂꯤꯕ ꯒꯦꯠ ꯑꯁꯦ ꯂꯨꯆꯤꯡꯕ ꯀꯅꯥꯅꯣ ꯃꯁꯤꯒꯤ ꯂꯥꯜꯍꯧꯕꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯦ ꯃꯩꯇꯩ ꯃꯆꯥꯅꯤ ꯃꯃꯤꯡꯗ ꯁꯅꯥꯖꯥꯎꯕ ꯀꯧꯕꯅꯤ ꯍꯣꯏ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯂꯨꯔꯕꯗꯤ ꯀꯅꯥꯅꯕꯨꯗꯤ ꯀꯜꯂꯛꯂꯣꯏꯗꯣꯔꯤ ꯑꯋꯥꯠꯄ ꯂꯩꯇꯕ ꯀꯪꯂꯩꯄꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯨꯕꯗ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯃꯩꯇꯩꯅ ꯈꯨꯗꯩ ꯁꯦꯠꯂꯤ ꯍꯥꯏꯗꯨꯅ ꯆꯔꯨꯅ ꯅꯥꯃꯩ ꯁꯝꯂꯒ ꯂꯣꯡꯒꯤꯗꯨꯕꯨ ꯈꯨꯗꯩ ꯑꯣꯏꯅ ꯁꯦꯠꯄꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯉꯥꯎꯕ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ ꯐꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯉꯥꯡꯕ ꯌꯥꯕꯁꯨ ꯉꯥꯡꯂꯨꯔꯦ ꯁꯛꯄ ꯌꯥꯕꯁꯨ ꯁꯛꯂꯨꯔꯦ ꯁꯦꯟ ꯇꯥꯟꯕꯒꯤꯗꯃꯛꯇ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯀꯨꯀꯤ ꯃꯆꯥꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯑꯣꯏꯗꯕ ꯄꯔꯦꯡ ꯂꯦꯡꯂꯒ ꯃꯩꯇꯩꯒꯤ ꯂꯩꯕꯥꯛꯄꯨ ꯃꯨꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯖꯔꯤꯕ ꯀꯨꯀꯤ ꯃꯆꯥꯁꯤꯡꯁꯦ ꯑꯉꯛꯄꯅꯤ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯈꯣꯏꯅ ꯀꯔꯝꯅ ꯄꯤꯁ ꯔꯦꯂꯤꯅꯤ ꯍꯥꯏꯔꯤꯕꯅꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯔꯝꯅ ꯄꯤꯁ ꯔꯦꯂꯤ ꯆꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯧꯖꯤꯛꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕ ꯐꯪꯕꯤꯔꯒꯅꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯄꯤꯖꯒꯦ ꯃꯃꯥꯡꯗ ꯎꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯗꯒꯤ ꯄꯨꯡ ꯈꯔ ꯉꯟꯈꯠꯅ ꯋꯥꯔꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯁꯟꯗꯣꯛꯇꯨꯅ ꯄꯨꯂꯤꯁ ꯐꯣꯔꯁ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯍꯟꯗꯨꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟ ꯆꯪꯁꯤꯜꯂꯛꯂꯤ
ꯃꯈꯨꯠꯇ ꯑꯐꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯨꯒꯥꯏꯕ ꯌꯩꯈꯥꯏꯕ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯕ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯨꯠ ꯇꯧꯕ ꯁꯅꯥ ꯂꯨꯄꯥ ꯀꯣꯜ-ꯂꯤꯛꯇꯒꯤ ꯍꯦꯟꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯥꯟ ꯆꯥꯡ ꯐꯥꯎꯕ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯀꯨꯀꯤ ꯑꯦꯇꯦꯛ ꯑꯣꯟ ꯃꯩꯇꯩ ꯍ꯭ꯋꯥꯏ ꯍꯥꯏꯔꯤꯕ ꯕ꯭ꯂꯣꯛ ꯑꯁꯤ ꯁꯤꯔꯤꯖ ꯅꯥꯏꯅ ꯃꯊꯪ ꯆꯠꯊꯖꯒꯅꯤ ꯑꯗꯣꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯇꯥꯔꯕꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯁꯣꯏꯗꯅ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ